Chief Minister की मतंग दा कोई नीति आयोग के गवर्निंग काउंसिल की मिफम दा Chief Minister ने वाफम फजना दे दुन थम खेब्रा ले बाक्सी शांति हो रहा है वो पुंदो के बता कमाई ये भी ओके नो दिया आई सोशल मीडिया शो अरे के फैमिली उतारे माना कोई गनो ना कोई डीटी के उनबगी मांग हाइब जो याम फते स्पुली ओइना याम नुवाई ना पुंतो इमान याम फते पुंतो एबो माना भर लगा तो विर मो जिंगिर मो को अरे की हुजी के ओरबा कोई के आईटीपी सिंग जुम को लिसिंग तरा मथोय को 혼진데나 호기바 юм리 심강하기 동로 혼내리바 아리 로데 오르기 피엄 파가나 혼내리바 아리기 시라 거기 라미 타질럭들 도리바 막관 지 바잖아 하이레고 야 바잖아 바로 들리게 합시다 빠잖아 바잖아 있더만 또 거기 핵도 그 탐발 지시고 농아이는 뭐지 산하기 시작하겠다 까쁘게 싸만하래고 아주 사기는 가이래도 마지막 부 능절이 발라가고 있는 게 봐 거기 그 노는 내는데 모디고 쇼르방니 아베 샤부 쇼르모니 칼라간다 뭐에 또 비비도 하고 아책문에 말아 하지리 담비를 딱 농아이 타게는 가이네 잡 타게는 가이네 봐 아주 와이는 항절이지 말아 하이리 봐 마야 부르고 아주 잡 그 머리부를 방가버라 봐 머리부기 미입들 항진님 딱 아주 머리부기 앙앙 아마나 앞에 와큰 따라고 타도 야르고 클래스 때 어디 비에다 뭐 앙앙 아마다 하고 항시해 봐 마이 좀 뭐라이나 이마 저 항진은 저 이라이나 뭔가 아코이 좀 독방감들의 짝방감들의 같은 건방감들의 거지 하 아코 저라 henbo kuire ako si tor herani ebo kwa heji nunga ija mo sa ko tor modo mainam paraga ko ji ko bob ki bodo kethen ima kethen ila ki bodo nung si remida mi bo san parmida laga ko pulai ha do ko ji le remida ko jik lai tre her kane ba heji aina ha to kiwa adanga wa purim bok tugi tawbo tawdo ba tugi pajar agu ani mak lai gane ba ado sing na mang thang go dam ne ba lu ching ba he ba ri asyang we horopam ko achum we horopam we ga dam ne ba lu sing ma da hai ba wa da aina jara ba maka ta hi de ning chong ngam wala ba maka ta hi de tak tu ka hi de thab ko ne ta bok tu dam ne ba adu na tara ko gi miam se me purim bok sa ko 10 bin ni ma di lu kha ku ne ma di ko ba ga ya hajil laga ya ri hai ba rom di chat pi gnu hajil le ha ba te aduna 센터를 기라각 바부 바르게 프라임 미니스터 아무주 이노 홈 미니스터 때 매번 먹다 탐비게 받고 매번 먹도 그래 요르게 그래 요르게 아코기 이메일에 아무나 그 가부 비를 쳤방을 뭐라봐 매양이 몇 오이로 롬이 컷 오이로 매암이라 정말 가방 보라 지 미니스터 많이 땀 쳤방을 뭐라봐 아둘라이 하이로 간간 개노 가부로 쳤을 개노 하 상가부기 또부도 아두봉 남들아 힐구도 시내기다 나 왕진다 따빠고 힐구도 시내기 봐야지 머리 감미나 이제 미양이 있던 도가리노 아이고 우리 개노도 아이디 감미 아주 상내라고 힐구도 쳤래야 보고 식까지 이루어진 오면 마사게 뭐뭐 아리가 좀 혹시 레이트라 그래 봐 아두나 아이나 하이자부디 후직만이 부르시야 거기 아이나 랭악 레이리 사설 레이리 랭악가세 아이는 잡을 로르 좁어 레이방니 마르게 상회잖아 거기다 비리바 저 통요 마기 매암도 로르마 거기 그 방니 아니 매암기 하이베디 그 가속더라 그 매암 타북도 고덤니 로 미커니 리시시서니 아코이 또 고덤니 하르가 그 이밀레이션 아리기 아반티싱 아리 와 오이비바 그 지메서 누이 아질 오유요 봐 누이 아질 오유요 피드는 밤마 오유요 봐 해지 피드는 밤마 오유요 봐 누이 레박장 공사이래 호레 좀 까빠네 해로네 혹시 좀 까빠 오요네 누이 파이브로 쿨링 들레 헬리시 거리 놈이 해지 누이 파이브 때 루르스 바면 쿨링 들레 이제 무슨 로우 레이트래 해봐 또 아브레미 진 누이 그래 누이나 satto 뭐 함들이 프리 공가나 핵딱 그러기 3번 가는 걸 그래 실구지 매암나 누이 도들이 쩔로 라오 가도 레이래 누이 초포야로나 잡버가 신나더나 또 그래 매 부르 먹나 아도 미션 버사디 개우노 아파발라 미션 입으로 아파비신 타 입으로 아파비스 군들 라이트 입으로 아코기 시라 아코기 시라고 이거는 합보래 봐 같은 매나 배를 까본 거 입으로 이사기 라북저가 아코 로우 코이라가나 부톡부톡가 ngam 입으로 측까지 아코 루이리 아코 브라 루이리 봐 해지 새끼 마땅이라 그 만 부르지 브라 미 하다게는 하이리 봐게 아물레 비래 봐 아주 코름절이 되고 미양가 지금 몇 오이비오 봐 너는 보트 까보 어떤 보다 미양이 몇 오이저게 미양이 바콜로 오이저게 아무나 보트 비비오 하이를 나오기 봐 누이나 MLA 오이비 와삭방 매암도 까리 할 와삭히게 해도 아주 칼라그라 거기 미양 진우야 엉뚱디 파절는 바부 누이나 미양이 가있다고 해지 레방아부터 미양 요비오 싱파트레 요비오 사우식 요비오 하 아주 왜 이렇게 들레가 가지고 오이네 봐 아주 미수 요들에 사우식 요들에 싱파트레 요들에 싱파트레 모르고 그래 고비 타절래 밭 매양 분절래 하 우시 왜야만 망들에 누 요들 비기는 들어 ngapi 시 비기 물리는 들어 버체 아들아 그 지선을 하지리 그 하지리 저 소리 아이 스핑 거 아싱 하더서 아이 그로 다 모이더기니
ꯑꯩꯈꯣꯏꯅ ꯈꯕꯔ ꯑꯩꯈꯣꯏ ꯄꯥꯎꯆꯦ ꯇꯧꯔꯤꯁꯦ ꯆꯍꯤ 94 ꯁꯨꯔꯛꯑꯦ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯌꯥ ꯊꯦꯡꯅꯔꯦ ꯃꯟꯇ꯭ꯔꯤ ꯀꯌꯥ ꯊꯦꯡꯅꯔꯦ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯊꯦꯡꯅꯔꯦ ꯑꯗꯨ ꯀꯌꯥ ꯊꯦꯡꯅꯔꯦꯕ ꯑꯜꯇ꯭ꯔꯥꯁꯥꯎꯟ MRI ꯂꯧꯗꯅ ꯑꯩꯈꯣꯏ ꯈꯪꯉꯦꯕ ꯀꯥꯏ ꯇꯧꯏ ꯍꯥꯏꯕꯗꯣ ꯅꯣꯏ ꯑꯃꯨꯛꯇꯗꯤ ꯅꯣꯏꯒꯨꯝꯕ ꯑꯁꯦꯡꯕ ꯂꯩꯉꯥꯛꯂꯣꯏꯅꯤ ꯍꯥꯏꯔꯒ ꯅꯣꯏꯅ ꯆꯦꯔꯒꯁꯨ ꯅꯈꯣꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯥꯡ ꯀꯠꯇ ꯅꯣꯏ ꯋꯥꯔꯤ ꯇꯝꯖꯒꯦꯕ ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯍꯥꯡꯇꯣꯛꯄ ꯇꯝꯖꯒꯦ ꯑꯉꯥꯡꯗ ꯁꯦꯂꯦꯕꯁꯇ ꯌꯥꯎꯍꯜꯂꯒꯕ ꯇꯝꯖꯒꯦꯕ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯐꯥꯗꯔꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯀꯔꯦꯟꯁꯤꯗ ꯌꯥꯎꯕꯗꯣ ꯖꯥꯇꯤ ꯃꯄꯥꯅ ꯌꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯅꯣꯏꯁꯨ ꯑꯝꯇ ꯅꯣꯏ ꯌꯥꯎꯖꯒꯦꯕ ꯑꯗꯨ ꯅꯣꯏ ꯑꯃꯠꯇ ꯂꯩꯇꯦꯕ ꯑꯩ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯅꯣꯏ ꯂꯩꯅꯅꯦ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄ ꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯣ ꯑꯔꯥꯕꯥꯏ ꯇꯦꯒꯣꯔ ꯀꯌꯥꯝ ꯁꯤꯔꯒꯦ ꯈꯨꯟ ꯉꯥꯛꯄ ꯀꯌꯥ ꯂꯩꯔꯒꯦ ꯑꯔꯥꯕꯥꯏ ꯇꯦꯒꯣꯔ ꯈꯨꯟ ꯉꯥꯛꯄ ꯂꯩꯔꯝꯗ꯭ꯔꯗꯤ ꯁꯣꯏ ꯑꯣꯏꯔꯝꯒꯗ꯭ꯔꯣ ꯅꯣꯏ ꯂꯩꯅꯅꯤꯅ ꯅꯣꯏꯒꯤ ꯄꯨꯂꯤꯁ ꯅꯣꯏꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯂꯣꯏ ꯂꯩꯅ ꯈꯨꯟ ꯉꯥꯛꯄꯤꯗꯕꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯃꯥꯡꯕ ꯇꯥꯏ ꯀꯟꯒꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯕꯅꯤꯅꯦ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯈꯥꯃꯦꯟꯂꯣꯛꯇ ꯂꯩꯇꯕꯒꯤ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯂꯩ ꯀꯠꯂꯤꯗꯣ ꯅꯣꯏꯒꯤ ꯅꯆꯥꯅꯁꯨ ꯌꯥꯎꯕ꯭ꯔꯣ ꯅꯣꯏꯒꯤꯅ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯌꯥꯎꯕ꯭ꯔꯣ ꯅꯣꯏꯒꯤ ꯍꯧꯗꯣꯡꯒꯨꯝꯕ ꯁꯤꯕ ꯌꯥꯎꯕ꯭ꯔꯣ ꯅꯣꯏꯒꯤ ꯏꯃꯨꯡꯗ ꯄꯥꯏꯕ ꯀꯥꯡ ꯑꯃꯐꯥꯎ ꯁꯤꯕ ꯌꯥꯎꯔꯝꯃꯣꯏ ꯅꯣꯏꯒꯤꯗꯤ ꯑꯆꯧ ꯑꯁꯥꯡꯒꯤ ꯏꯃꯨꯡꯗ ꯂꯩꯕ ꯀꯥꯡ ꯑꯃ ꯇꯨꯞꯄꯤꯜꯂꯒ ꯁꯤꯕ ꯌꯥꯎꯔꯝꯃꯣꯏꯕ ꯁꯤ ꯇꯧꯕꯤꯒꯅꯨ ꯑꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯁꯦ ꯐꯖꯅ ꯑꯃꯨꯛꯇꯪꯒꯤ ꯅꯣꯏ ꯃꯌꯥꯝ ꯆꯞ ꯃꯥꯟꯅ ꯎꯕ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯣꯏ ꯃꯤꯌꯥꯝ ꯍꯨꯝꯐꯨ ꯂꯩꯕꯗꯒꯤ ꯑꯅꯤꯕꯗꯤ ꯇꯥꯏꯕꯛ ꯁꯤ ꯂꯣꯏꯗꯅ ꯑꯩꯈꯣꯏ ꯋꯥꯈ꯭ꯔꯦꯀꯣ ꯇꯥꯇꯨꯕꯤ ꯑꯅꯨꯀꯣ ꯂꯦꯝꯍꯧꯔꯤꯕ ꯅꯣꯏ 59ꯁꯦ ꯅꯣꯏ ꯆꯞ ꯃꯥꯟꯅꯕꯤꯌꯣꯕ ꯆꯞ ꯃꯥꯟꯅꯕꯤꯌꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯃꯥꯟꯅꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯃꯤ 2 ꯍꯥꯠꯄ ꯑꯃꯨꯛ ꯁꯤꯕ ꯂꯝꯕꯤ ꯊꯤꯡꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯨꯝ ꯂꯩꯗꯣꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯀꯛꯁꯤ ꯁꯤꯔꯅꯤꯕ ꯅꯣꯏꯒꯤ ꯂꯩꯕꯥꯛꯇꯨ ꯀꯛꯁꯤ ꯁꯤꯔꯅꯤ ꯁꯥꯟꯅꯕꯗ ꯄꯥꯋꯔ ꯍꯥꯎꯁ ꯍꯥꯏꯕꯗꯣ ꯑꯣꯏꯔꯔꯣꯏ ꯁꯥꯟꯅꯗꯧꯔꯤꯕ ꯄꯥꯋꯔ ꯍꯥꯎꯁ ꯑꯣꯏꯅ ꯂꯝꯄꯥꯛꯇ ꯊꯣꯛꯇꯅ ꯁꯥꯟꯅꯕ ꯉꯝꯃꯅꯨ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯐꯪꯉꯅꯨ ꯆꯔꯥꯡꯅꯕ ꯅꯣꯡꯃꯩꯃꯛꯇ ꯂꯩꯔꯣ ꯀꯔꯝꯕ ꯁꯥꯟꯅꯔꯣꯏꯅꯣ ꯀꯔꯝꯕ ꯁꯥꯏꯟꯇꯤꯁꯇꯣ ꯀꯔꯝꯕ ꯑꯦꯀꯥꯗꯦꯃꯤꯁꯤꯌꯥꯅꯣ ꯀꯔꯝꯕ ꯑꯥꯔꯇꯤꯁꯇꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯊꯣꯛꯇꯣꯔꯤꯁꯦ ꯑꯗꯣ ꯂꯣꯏꯅ ꯃꯨꯊꯠꯀꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯃꯨꯊꯠꯀꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯃꯤꯀꯞ ꯊꯣꯛꯄꯤꯔꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯤ ꯍꯧꯈꯤꯕꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯧꯖꯤꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯧꯖꯤꯛꯀꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯍꯧꯖꯤꯛꯀꯤ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯐꯪꯁꯟ ꯊꯣꯛꯂꯛꯀꯅꯤ ꯐꯪꯁꯟꯗ ꯋꯥ ꯉꯥꯡꯕꯒꯤ ꯋꯥ ꯑꯗꯨ ꯇꯧꯔꯤ ꯑꯙꯥ ꯇꯧꯔꯤ ꯆꯥꯟꯕꯤꯔꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯏꯁ ꯄꯣꯂꯤꯁꯤ ꯑꯣꯏꯔꯛꯄ ꯑꯗꯨ ꯑꯣꯏꯔꯛꯄ ꯂꯨꯛꯀꯤ ꯑꯣꯏꯔꯛꯄ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯇꯅ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁ ꯆꯥꯎꯈꯠꯇꯅ ꯏꯟꯗꯤꯌꯥ ꯆꯥꯎꯈꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯋꯥꯁꯛꯅꯤ ꯃꯥꯅ ꯍꯥꯏꯔꯛꯄꯗꯤ ꯇꯞꯅ ꯇꯞꯅ ꯍꯧꯖꯤꯛ ꯆꯥꯎꯈꯠꯄ ꯍꯧꯔꯛꯏ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯄꯒꯤ ꯑꯩꯈꯣꯏ ꯀꯩꯔꯥꯛ ꯀꯥꯔꯛꯑꯦ ꯀꯔꯝꯕ ꯀꯩꯔꯥꯛꯇꯅꯣ ꯀꯥꯔꯤꯁꯤꯕꯨ ꯑꯩꯈꯣꯏ ꯀꯔꯝꯕ ꯏꯁꯇꯤꯌꯥꯔꯗ ꯑꯩꯈꯣꯏ ꯅꯦꯜ ꯀꯥꯔꯤꯅꯣ ꯑꯩꯈꯣꯏ ꯀꯥꯏ ꯌꯧꯔꯒꯦꯕ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯑꯁꯦꯡꯕꯅꯤ ꯅꯨꯡꯁꯤꯈ꯭ꯔꯦꯕ ꯋꯥꯈꯜ ꯀꯛꯆꯤꯡ ꯐꯥꯎ ꯊꯣꯛꯑꯀꯥꯟꯗ ꯆꯦꯟ ꯆꯣꯡ ꯁꯥꯟꯅꯕ ꯉꯝꯃꯛꯇ꯭ꯔꯦꯅꯦ ꯉꯝꯗꯤ ꯉꯝꯃꯤ ꯑꯩ ꯍꯥꯏꯁꯦ ꯏꯪ ꯇꯝꯅ ꯉꯝꯃꯛꯇ꯭ꯔꯦꯕ ꯑꯩꯁꯦ ꯔꯤꯐꯤ ꯈꯣꯡꯕꯅꯤ ꯆꯠꯂꯣ ꯊꯦꯡꯉꯦꯅ ꯀꯔꯝꯕꯗꯅꯣ ꯑꯩꯈꯣꯏ ꯆꯠꯇꯦ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯐꯖꯕ ꯎꯕ ꯐꯪꯗ꯭ꯔꯦ ꯀꯧꯕ꯭ꯔꯨꯒꯤ ꯐꯖꯕ ꯍꯧꯔꯛꯐꯝ ꯑꯣꯏꯔꯦꯕ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨ ꯍꯧꯔꯛ ꯑꯣꯏꯔꯕ ꯌꯦꯡꯉꯣꯅ ꯊꯥꯡꯖꯤꯡ ꯆꯤꯡꯒꯤ ꯀꯩꯅꯣ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏ ꯂꯣꯏꯔꯦ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯆꯠꯇꯣꯔꯤꯕ ꯑꯩꯈꯣꯏꯅ ꯄꯣꯊꯥꯗꯣꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯤꯀ꯭ꯔꯦꯁꯟ ꯁꯦꯟꯇꯔ ꯇꯨꯔꯤꯁ ꯀꯗꯥꯏꯗꯅꯣꯕ ꯁꯨꯇꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯀꯗꯥꯏꯗꯅꯣꯕ ꯂꯣꯏꯔꯦ ꯄꯨꯔꯥ ꯂꯣꯏꯔꯦꯕ ꯑꯗꯨꯅꯗꯤ ꯑꯩꯅ ꯍꯥꯏꯖꯕꯗꯗꯤ ꯑꯩꯅ ꯈꯣꯡ ꯄꯥꯏꯅ ꯈꯨꯔꯨꯝ ꯍꯥꯏꯖꯔꯤꯕ ꯂꯩꯉꯥꯛꯂꯣꯏ ꯅꯣꯏꯗꯤ ꯚꯣꯠꯇ ꯊꯥꯔ ꯀꯥꯈꯤꯕꯅꯤ ꯂꯣ ꯃꯦꯀꯔꯅꯤ ꯂꯦꯖꯤꯁꯂꯦꯆꯔꯅꯤ ꯅꯣꯏ ꯂꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯀꯔꯤ ꯑꯀꯪ ꯆꯥꯏꯍꯜꯂꯤꯅꯣꯕ ꯑꯗꯨꯅꯗꯤ ꯃꯤꯌꯥꯝꯅ ꯍꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝ ꯑꯐꯠ ꯍꯧꯔꯛꯑꯅꯤ ꯖꯣꯈꯣꯛ ꯂꯥꯟ ꯂꯥꯛꯑꯅꯤ ꯍꯥꯏꯔꯦꯅ ꯄꯥꯎꯁꯤꯗ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯅꯨꯡꯇꯤꯒꯤ ꯖꯣꯈꯣꯛ ꯂꯥꯟ ꯂꯥꯛꯑꯅꯤ ꯍꯥꯏꯔꯦꯕ ꯂꯨꯞ